PAODAM tabiriba sungbu yimnam anarada tibine kununa krumzari. Housing Maroi Bapauda. State level 31st National Children Science Congress 2023 ngasilotion kray. Matam khara pau phongba leblo rabagi tungda ngasidiki phongba hokray. Amasung class 4 kaktamak tamliba mahiroi mapanna sel khaneduna mamana bage tracksuit leituna mateng pangkray. House of Pizari. National Council for Science and Technology Amasung Manipur Lengake Department of Science and Technology Kilamsing Makada Science Teachers Forum Manipur Sinduna Tawal Okram Dalaiba Waikomani Girls College Ki Holda Chatarakibanumi Ninigi Oiba State Level 30th National Children Science Congress 2023 Ngasilation Kray. Thasigi Tang Kuntaruta Pangtokiba Science Congress Ahotopagi Thoramda DMB University ke Vice Chancellor Professor N. Raj Mohan Waikomani Girls College ke Principal Professor S. Manoranjan Sharma Amasung Science Teachers Forum Manipur ke President L. Dujendrana Mathang Senathoiba Mitung Thoramapu Amasung Akanaba Mitung Oina Sarugyaki 31st Suba National Children Science Congress Adulation Bagi Thorabadi Lenana Wangang Bada Adoiba Mitunglen Oikiba Professor and Rasmona Hai Hausaki Madamda Mahiroi Shingna Mahitambada Hiram Amakautada Honabagi Mahuta Hiram Kudimaktada Kangsan Mataudarakle Punsida Mai Papa Mi Ama Oige Hairabadi Mahiroi Shing Hiram Kudimakta Haituishing Duba Mi Ama Oibangam Naba Honaba Mataudarakle Masimak Varana Lagliba Kumzal Lisangani Niputareta Malingi Oina Superpower Knowledge Ki Lebakama Oibangam Naba Honoriba Adugi Asoba Kongtang Amani Manglana se Mai Pahange Haidabadi Ekoi Kudimak Kana Honaba Matautai Haina Mahana Makataki Nominee Chatarakiba State Level 31st Children Science Congress Aduda State Asage Tongantongamba District Singdaki Lakpa Mahiroi Punna Marapuni Tuina Sarugyaki Science Congress Aduda Senior Amasung Junior Ge Kanglop Ani Thongna Kaidutuna Competition to Aduda National Level da State Represent Togudaba Team Sukhankre. Karigumba Kudong Sada Bakradegi All Manipur Working Journalists Union Amzu Amasung Editors Gel Manipurga Karigumba Kudong Sada Bakradegi All Manipur Working Journalists Union Amzu Amasung Editors Gel Manipur EZMga Jaminariba Pause Sing Pongbolepa Amadi Electronic Media Kabal TV Channel Singda Pau Sandopa Lebluba Adu Ngasidike Pongba Sandopa Hosade Pau Pongba Sandopa Haunanabige Wapamasi Ngasi Pangtokiba Amzu Amadi EZMG Apunba Zenen Bodi Mipamna Waregona Lokibani Pau Pongba Amadi Sandopa Lepana Madam Oidina Miamda Kudong Sadaba Tuhan Kiba Aduginamag Amzu Amadi EZMG Maikadege Nuaitaba Pongdoragle Hektabada Nukshiba Pauraba Todokama Oina Class 4 Kakdamak Tamlibi Mahiroi Mapana Senda Kaiganaduna Lanzena Badege Relikiam da Sangzapam Lautana Ladyba Class Amatada Taminaba Mamanaba Amagis Uniform Oina Seasonaba Tracksuit Levidaga Tengbang Kodon Tamlamle Manipurda Kuki Militants Singna Lunch Satadikliba Asiki Manung Channa Chayesigi Megitang Kunipange Ayuka Anganba Punga Aniram Tarakpada Kaksung District Serau Suguno area Amadi Bisnupur District Napat area da Kuki Militants Singna Waikapa Amadi Yungkai Kaya Mai Thadokibani
numit adudagi lanjanaragtuna kaksing panjaw palumda leiba all as home kaksing da changjapam lauduna leiriba napad thongkhadagi machagi chahi mapalum tamak ngairiba nupa macha mahiroi amada mahangna mahitam liba padmaratna English iskunda kaksing da class 4 da Taminabi Mamanabi Mapana Lupa Chamatara Kaiganaduna Skuni uniform oina season about tracksuit adu Leiduna Kudon Tamlamani Hairi. Hairi Bapau Ase Pangbadagi, Skunge principal Toksam Jitenta Unarubada Mahana High, Skuna Asake class 4G, section B the Tamlibi Mahiroi Mapan, Hentoi Hairang Kong Zamp Apopa its Brozen Kaksang Maya Lekai, Mayang Lambam Lingsen Toibi. Apokpa M. Prapulo, Kaksangwari Kulapam Laikai, Mayang Lambam Aditi, Apokpa Bisorjit, Kaksang Posabat Laikai, Mayang Lambam Rinki, Apokpa Mayang Lambam Ratan, Kaksang Pas Laikai, Naurem Taza, Apokpa and Subas, Kaksang Kunyan Laikai, KSIs Rutan Bala, Apokpa KSIs Arun Kumar, Kaksang Laidagon Laikai, KSIs Mona Lisa, Apokpa KSIs Kiran Kumar, Kaksing Tudent Laidagon Laikai, Naurem Lakshmi, Apokpa and Romes, Kaksing Kwari, Sanapati Laikai, Amasung Mayang Lambam Bresmi, Apokpa M. Mahes, Kaksing Marang Tem Laikai, Haiba, Nupi Masa Asina, Jalibatha Asigi, Tank Mapanda, Skunda Asigi, Chahigi Sports, Meta Haudo Panumita, Skunda Asigi, Uniform Oida Seasonary Batrek Sudasi, Relicamta Lairaga. Mahitam liba mahiroi nupa masa asida tengbang kudon oina pirang kibani haina phungdaraki Prince 1 Jitena High Cell Ona Leiba Yadaba Miyobigi Minungsi Tauzala Amasung Tengbangba Haibigi Wakalonta Amadi Yamnamak Tazanana Class 4 Kaktamak Tamlibi Mahiroi Mapan Kangna Makoi Makoigi Lejaba Sempam Kaikanaduna Makoiga Class Amatada Taminaba Relicamta Leiduna Mahitam Liba Nupamsa Amata School Uniform for Oina Sejanapa Tracksuit Madeng Panglamba Asimag Pikliba Mahirishing Asitakaninga Haina Pundorakli Oibi Gunama Haibatare Queen Mokoi Pikliba Nangsing the Mokoi Mamanaba Magi the Mokta Moina Masamasagi Lazaba Pesadu Khairaga Nangsi Mating Pamning Bagi, Mokoi the Wakalo Lak Asi, Sing Hairagadi, Nuba Moy Bagi, Msiro Wakalo Nihaidu, a Haizaning, Smaina, Lamdam Sida Lady, Pigli Bangangsing the soup, Tandu Laitadaba, Lamdam Sida, Mioiba Magi Wakalonsi, Minungsi Power Haraga, Lamdam Sida Santi Purapo, Sunwaina in Mayam the Suhaizari. Kaibalam Zau National Park KLNP Forest Stamna Environment and Social Reformation and Sangai Protection Forum ESRS PF ka Kusamnaraga Migratory Bird Sing Masing Tika the Bagi Mangoina Lokapa Kongtanga Maoida Tungantungamba Mapam Ohunda Ngasi Ayupung Mari Makaram Tabadage Combined Drive Satakre Ngasi Combined Drive Satakiba Mapam Ohum Adudi Tangalawai Mamang Kairen Favi Mamang Amadi Chingmai Natane Maduda Punna Uchek Lang Kuntra Pagaki, Nasige Drive Ado Forest Department ke Beta Officer as Nana Chanba Singna Luchinke Amadi Punna Mioy Kuna Chatake. Hariba member Kuna Asige Manunda Mioy Taratarukti Department Kene Aduga Atopa Mioy Mari Adu ESRS PF Secretary Aids Sanayamana Luchingba Porange member Singni. Asuguma Aina Yadaba Tabagasi Matunda Kanagumba Mioy Amatana. Chatha Bidanaba Secretary Anige Maiketige Apple Tobacaloinana, Lamlaki South Section Kambinaba Sopongdorakle. Zikimata Masida, Quigi, Lamlaki South Singbu, Kanabagida Makta Quigi, driver Ciceroni, Aquigi, Hari Bakuna Ciceru driver Tanglai Mamang, Aduga Quigi, Karim Pabi Mamang, Sumai Natangi area da Quigi Hariba, driver Ciceroni, driver Ciceru, Matamda Quina, Aqui, Usiak Lang Kayama, Aqui. Hagat Panum Jacre, Lang Singasi, Sawana Kui, Lang Kunchagi Matata, Kui, Lang Singasi Parki, Aduna Asigumba, Aina Yadaba Monda, Lamaki Jiba, Sao Singbu, Queen, Lang Taktuna, Haba Hatpa Tupasi, Tobigano Haina, Kui, Environmental Social Reformation and the Sangai Protection Forum Makedi Amadi, Cable Forest Department Makedi, Miangi Mapamda, Kui, Hanan Hajari, Asigumba.
ngarang November ge tang kontareta Manipur lenga ke Joint Secretary DP Livestream Radhakantana thokiba order amada Thawon district ke SP Incharge Sachidananda Soibam MPS pu khangawdana transfer thakiba aduga Rakesh Balwal IPS puna Thawal SP oina thajalakpada Thawon district ta leidiba lupkyana yaningdaba phungdorakli Hiramase ke matangda Thawal district leidiba maira paibi yauna tongan ba lobi yangkhai ge mihuna khuyek biduna security advisor Kuldip Singh da memorandum bisan krai Deputy Commissioner Thawal ge khutangda ngase DC Thawal da bisan kiba memorandum pa atuda pallibadi housing koiba Manipur ki irang asida tangdo leitana ingna chingna leijariba district asida miyam ka district authority singa lainariba apaba mari amadi hirang khudingda tana tiknaraga thabak khudimaka santi oina changseminarakle asumna Lakliba Mari Asida, Ikang Kangodana, District Asida, housing SP Oriba Sasidananda, Soibangbe transfer order, Ikang Kangodana, Toxilapa Asida Thawal District, Maira Paibi, Kudimana, Nungaitaba Punduk City. Memorandum Asina, Makatana High, District Asida, Hanagumi Ingaching, Santi Oina Leminarakliba Sumna, Adumak Lemina Zaning Bagi, Apamba, Punduk Sabagaloinana, Tokliba, Order Asil of Tokyo. Manipuri machana taba atopa SP ama laklaga ingna chingna leijariba Thawon district asibu landa hauna basimbigano thammanga sudriba SP asibu sinlaga ingna chingna irang amata tawdana law and order mandan tawriba Thawal district bu mairi chubigano hairaduna tasengna sindaba yade hairagana atopa Manipuri macha ama SP oina thabira u hairi Adobada chapchaba pakompami miyamna taning liba thazaba pakomba asi taba pangtaba taragati maira paibigi mihut loi shinka amade district asige tongan ba lupsinga loinana akanba khongjang kya jangsan jarakani hainasu memorandum aduda palle Amoramda Thawal apunba luke Secretary Akoizam Jibanna Thopa Cherola Amada Hausaki State Asida Oidiba Situation Asida Thawon District SP Ngahak Laitana Sinbachi Maram Sade Maramaduna Hausak Ladiba District Asige SP Sachidananda Soibambo District Asida Asumak Thambio Haina Manipulenga ke puning chingsalagli Zedona Sina Makatana Hai Haukiba July Gitang Tarada Thawal District Anawa SP Oina Lakiba Sachidananda Soibamna District Asida Police Amadi Micham Miamge Apaba Mari Ama Sagatuna District Asida Miamge Mausage Punsi Hansel Angnaba Honabada Jawa Thaudang Laudana Lakli Masimangna District Asida Hauramba Akanba Ihaukia District Administration Amasung SPG Honabadagi Public Amasung Police ke Marakta Paba Mari Ama Puraktuna District Asige Miamge Mausage Punsi Adu Tamna Hanselakpa Matamasida District Asige Lakpa tha mari da kaidiba SP ama kudak da hekta sindokhiba haibasi lenga ke aramba thoksal oigane maram aduna Manipur lenga na miyamge apamba ase khangbiraga SP Thawal Sachidananda Soibambo mage transfer order ase kudak da kakpiu haina tirol asina lenga ke puning chingsalakbe Dengi laina ase Bisnupur district ta Chaliba Chehisigi January Thadaki November Getang Taranipan Fawogi Repota Mioi Humbutra Humdoi Dengi Nanaki Adubo Makoi Singadu Recovery Stage da Laiduna Naba Loina Pakre Housing Powder District Asida Dengi Laina Naraga Sibiki Reporter Lay 3 Karishu Mipaningai Oide Haina District Malaria Officer Bisnupur Dr. T.S. Nabakishona Pundaragle Bisnupur District ta Dengi Nanaba Miyoi Kya Yamna Leibake Amadi Kayam Sipa Yaukrabage Amadi Lena Asidake Ngaktonaba Dipamina Karikari Section Thaurang Lokhatpage Haiba Hiramsige Matangda MSTV News ka Akhanana Unaduna Wari Sanaba Amada Dr. Nabakishona Makhatana Pungdorakpada Dengi Lena Kwaidage Soalaba District Asi Imphal West District Ni District Asida Miyoi Lichangama Songa Taranipal Ifan Esta Mioi Chamriga Maripuni Toy Thawalda Chamaka Kuni Toy Bisnupurda Mioi Homudra Homdoi Sanapati da Nipuma Toy Kaksingda Kuntramari Tengnopunda Taranipal Ukrunda Mioi Tarani Toy Kampopida Mioi Tarani Toy Chandinda Mioi Taramatoy Noneda Mioi Taramatoy George Samboda Tare Kamsongda Manga Amadi Tamenglongda Mioi Ahom
dengue laina na nari haibase confirm tawki aduga lemhoriba jebam amade Ferrazon district tadi dengue laina na naba amata thengnadre Bisnupur district na dengue nabagi changsi mari subadalai Bisnupur district ta dengue na nariba myoi humbudram doistigi manungda district asige wangbada satoktana yumda lairaga naba myogi masing indigenous case na myoi taranipane aduga mapalda chaluraga narakpa myogi masing imported case na yankhai mangani masida nupina kun khaktani aduga lemhoriba yankhai humdoina nupane nupana ayamba nabagi maramna nupa singde mapalda ayamba lairik laishu tamba amade thabai inkhang tawraka leiba oibana dengue positive oiduna lakpa yamna yawe Bisnupur district ta Kwaidagi naba jaga se karambano hangbada district asida kwaidagi naba se ningthakong tawbol amadi thangani mana makhata khibada dengue laina se Aedes kauba kangka amana sandopani hairiba kangse mabuk ngauraga langi tiger mosquito haina sukhangnei hairiba kangsina dengue na naraba myoi amada sagluraga mahiktu puraklaga atopa myoi amada chikpada meduna halle asumna dengue laina sandu e kangsi ayambana kanga amomna laina sandu e mana makata na hai laina asitike ngakthokna leibana laina ba department sige site ke chechen tawrang kya laukhalle Bisnupur district ke oina su relic camp khudingi larbi site chaitho e kankal singh hidak luptho e aduga fogging su tawtho e relic camp da laina ase nahandana ba honai district asige mapam kya da laina asitike ngakthokna laina ba awareness kya pi kang marumba koktana ba akoiba mapam singda larbi site kaptho e kakal hidak luptho e yumge akoibada chochot lawa mapam leitana ba honabiu kangkan khalaga tumbiu kang chiktana ba mosquito repellent seasonaraga leibiu labukamadi hingolda thabak subada pudeta khongrau achonba setbiu masina laina asidike ngakthongna leiba ngamgani kangna chiktrabadi laina ase sungna naroi aduna nahandana ba honaba haibesina khwaidagi phaba upaine luna nana leibiu kangkan khalaga tumbiu thaknaba ising thamba patra sing makhum phasana khumbiu kangmarom kokphamba leitanaba honamine se hanya so Dr. Nabakishona makatana phongdorakhi Aedes kauba amale Aedes kauba kangsi topa kangs dagi magi khenaba haibabu si mabuk si ngorong warang amale aduna ma si tiger mosquito haiga koine khangnai haiba Aedes kauba kangsina laina si satopa ngami satopagi mongi anaba mi mata siuraga dengue na naba positive mi mata siuraganda mai simana puraga masada yawarni aduga atopa mi mata chikpaganda mo mai ki thajillaga mi to na Status sida tholebe iranga sana maram oidaga handa popi thabage session asida kuki singna namna taba mafam singna sangsandana popi yanthat page thabak mai pangna chathaba ngamdrabasu daga singna taba mafam singde popi yanthat page thabak mai pangna sangsile masage manung channa ngasi su kamjong district ke itham tangkhulge hel range da tharamba popi sing yanthatna mangangkhrai popi yanthat page thabak adu kamjong district police District Administration Kamjong Manipur Rifles Personnel NAV Forest Department amadi 24 Assam Rifles na puna chathakibane Kamjong ge SP ge biang makada Kamjong Police ge Assistant SP Law and Order amadi OC Kasomba Kuland PS na luchingba apunba timba aduna chathegi ba popi mangan bagi thabak aduda Jingchangka paring asagi lam eka taramanga da tharamba popi seng yanthanpa amadi pesticide kaptana nongna thaba popi plant seng mangtahan ke loinana popi farm manung da leiramba loitang sang seng so mai thaduna mangan ke ngasigi popi yanthanpa aduda thuidopa mipa mi ponda yaudrabaso kasong kulen station police na case amalokatuna popi seng ka adugi mari makhong thidongna ba thabak lokhat ke Semba hauraga chayena balakpadagi mutum phibodagi yunam hoidrom taba lambi loishin mangamdana leibadi haina wangoi assembly constituency ge MLA
Khuraijam Lokena Pongdoregli, Lambi Semba Loishan Bedre, Haiduna Mutum Pibauda, Miamna Lambi, Togtuna Tugaiba, Aduga Mari Lainana, MLKH Lokena Makataraduna, Gonzalisangani Kunitoy da Mahani election Mai Pakpaga, Mutum Piboge, Lambi Ase Ishing, Tumzilakpadege Mutum Pibodage, Yunam Hydronge, Manglapa Pauba, RIDF Dage, Lambi Semba Hoki, WBM Fauba, Haudaklapa Kanda, Gonzalisangani Kunitoy, Mamange, Wako Order, Amasanaya Makoba, Amagiminda, Mutum Pibodage, Jongtamp, Gona Pauba, DRDA Santang Makada, Sembagide Haina Puturake. Sayanaba Asina Marampa Oiraga Assembly Estimate Committee da Pukatuna Tigale. Marakasida Yel Ibakambu Aduna, Lambi Asi Sembagimingda overlapping Tauraga Cell Lautonaba, Honaraga Lady, Lambi Semba Loishinaba MLA Fandage, Cell Hapaga, Semge Harabasu, Yadana Lay Bagini, Masida Miamna, Pendabagi Lambi, Tugaibagi Taudok Tokre, MLA Ama Oina Wangoi Kendragi, IVR Sing, Fit Tarataruk Tapang Tokduna, Semjili. Lambi Asisu Semge Haibada Mui Karana, Yadabani, Chakotarang Tokbada, Jayata Quayanaba. Tongnaba Sinba, Topam Tokte, Miamnasu, Lambi, Tokpa, Tobigano Haiki. Amaronda Napsagi Cheng Miamda, Panganbagi Matangda, MLKH Lokena Makataraduna, Wangoi Kendrada Napsagi Cheng, Pibadasu, Jayanaba Karana Yet Badagi, Cheng Pidana Awabatole. Constituency Asida Chengi Agent Taruk Labaki Manungda Agent Ahumde, Mahana MLA Heg Oirak Badagingasi Pauba, Mahaka, Unaba Pangdre. Masina Maram Oiraka Agent Ahum Asina, Cheng Yen Bagitabak Asida, Towning Bada Taude, Masina Maram Oiraka Constituency Asida Hana Kat, Piramba Mioikea Kat, Kalapa Yorok Badagi, Hariba Mio Shinda Senkara, Panganaba, Honabada Panba Oiri, Loinana Miamna, Emelena, Cheng Pidre Haina, Lana Lona Ribake Ase, Kohanaba Handake allocation the day, Miamna, Wana Riba Ase, Yanglaka, Mipung Kudimagda, Cheng Pangalagane Haike. RIDF ki thabaksi mutum pibok tu songdang khona haiba thabaksi de hoji daning da khoi CRIF ki state ki pidolli ki makhar thabaksi hoji ongoing work ta suri balabna overlapping tawleba adu ki chayna ba ma hoji khoi assembly estimate committee da kokhatana masi kanna khana nainari bani masi department ki silnaw kokhtana adu bu laibak thi badi haiba potsi kana gumba mioi khana chayai khoyanaraga khoi kendra sida khoi ki lambi thong sangkot pa sida khoi ki overlapping tawga paisa lok thoke to madu aini yaroi Kangloki Rangna Lamdamasige Angang Sange Wakalonda Pideba Chaitenga Asina Aranba Maikeda Pukidanaba Ozasanga Asoba Todang Lobby Haina Wangoi Assembly Constituency MLA Kuraizam Lokena Apil Doragli Wabamasi Wangoi Assembly Constituency Maning Chanba Tiamba Leishang Kongda Labor MLA Asigi Yumda roll of teachers of government schools in the upliftment of students in Wangoi Assembly Constituency, Haibihiramda, Wangoi Assembly Constituency, the Ladiba, government school Singi, Oza Singa, Kana Naina Kibagi, Taramda Pongdo Kibani. Kana Nanyaba Aduda, Jedeo, Wangoi K. Bimol Sand, SDC Wangoi Rasmohan Singh Amadi Wangoi High Secondary School ke Principal and Ramesh Yauna Ozakian Sarugaki Taramadуда MLA Lokena Makataraduna Tokleba Irang Asina Mahidam Leba Angang Singh Pawada Pendaba Nungaitaba Kiana Maramoiduna Makoida Laman Kuning Bagi Wakalam Polak Yaudi Pileba Angang Singh Asida Pokliba Asina Makoibo Lana Chakigadra Haibagi Chingnadaba Laitaba Nate Masida Angang Singh Asiga Loinariba Oza Singna Makoibo Ababa Chumbalambida Lamsing Binaba Hona Hose Aikoida Talent Yamna Laidiba Talent Adu Sisinaraga Iranga Sinamarambo Oiraga Hiram Kudinda Tehi Kun Sotaraga Jalagani Panariba Ase Pukanaba Matenka Wehenchi Haina Pauzenki Manipur University of Culture Umanglai Harauba Department ke Assistant Professor Dr. T.H. Rohitana Iba Lai Harauba Amasung Mioiba Kunai ke Anisuba Saruke Lai Pongkre
Kanchipura Laiba University asige extended campus ta pangthopa thorobaduda University asige Deputy Registrar Dr. Al Surjit Laiharaba Department ke Head Dr. Oinam Binarani amadi guest faculty Mutum Maniton Chingba Maru Iba Mio Kana Sadugyake Laidik adugi matangda Deputy Registrar Dr. Al Surjina Laidik asina lamda masige umanglai harabagi maramda Tizilba Meirishinga amadi Miamda Kanabaka Pibangamlagani Loinana Asigumba Laidik Singa Asi Makatana Hena Putopa Matautai Haiki All Sora Club Coordinating Committee as Kokna Sora Area da Mayaka Basjinja Nisa Tingbagi Akanba Kongzangka Ama Lepalaitana Chataduna Sora Kuldagi Mayaka Basjinjak Laitaba Lamdampa Ama Ohenaba Lepalaitana Kongzang Suksalakli Kongzanga Sagi Manung Channa All Sora Clubs Coordinating Committee na Paikaliba Mayaka Basjinjak Nisha ke Pulam Sing Ngarang Sora Kaitenda Paumisang Mamangda Maithadana Mangang Krei Loinana Soragi Imung Maripuda Ningtamba Kudon Tapagi Torama Musupang Tokre Ngasi Sora Kaitel da Leba All Sora Club Coordinating Committee ke Office Tapang Tokpa Toromatuda MD Nazimuddin Upa Adikse Kaksing MD Mukimuddin Pradhanta Palenda Gram Panchayat MD Badur Irengband Gram Panchayat amasung MD Zulfikar President All Sora Clubs Coordinating Committee as Kongna Chingba Sangnariba Miyokyanasu Sarugyaki Tolibe Iranga Sida Ing Yarektuna Miambo Ngak Senbada Achawa Thodang Lauriba Laimrampa Hainobok Area Ge Apunba Nupilopa Ama Oiriba Laimrampa Hainobok Women Joint Committee da Political Party Taragi Miyot Singna Haukiba Thangzan Numita Mompak Amade Blanke Sing Mateng Pangbagi Thorampa Ama Laimrampa Kangzebung Community Hall da Pangthokre Mateng Pangba Aduda ZDU Dr. Nimachan Luwang ZDU Dr. KS Loken CPI MG State Secretary K8 Santa NCP President S Iboyama RSP State Secretary K Manoranjan Su Sarugya K Dr. Nimachan Luwang na hai Toglibe Irang Asina Awaba Tarabasingda Political Party Tarana Angamba Mateng Pangtuna Lakle Manipur Tugainaba Honarak Pasingdagi Manipur Kaibayaroi Haina Manipur da Lady Ba Ima Ibel Maida Paibisingna Asobo Todang Lodi Haina Pundoke Kanna awaba Unjang Toruga Laiba Irang Maduda Manipur gi Leriba Imai Benjing Ichali Chejing Maira Paibijing Hina Achauba Tongdang Lori Abzemayam Manipuri Praja Punama Kangi Manipuri Praja Danate Bharor ki Praja Punama Kangi Nongin NGO na Sindona Silsar ERC Eyes Hospital ga Kusam Naraga Free Eye Camp Ama Sara LP School Stribar Kasada Pangtokre Camp Aduda Nongin NGO ge Kaidembiren Advisor Mutum Gunadon Chairman Sarad Laistram General Secretary Posang Bam Pratima Devi Treasurer Ais Desumati Devi Amasung Ningthauzam Bir Mohan Singha Nachingba Executive Member Singna Maru Ibathodang Lauki Kemasida Katre Kuntaruk Amasung Reflection ge Patient Marputaruk Yauna Punamioy Chamaga Marfumanga Layanki Panbayai Lisangane Taratreta Linkat Kiba NGO Asina Samaski Yapatharang Kya Jathaduna ngasi pawal lakli tungdasu miyoibagi yai phanaba hona khigani haina NGO asige Chairman Mutum Gunadona Phungdorakli Thananda Pielege Matatalanda Duna Kusukalai Kia Locale Haina Social Media Amadi Digital Media da Pungdoleba Wapamado Aranbane Haina Revolutionary People's Front RPF Assistant Secretary Publicity Natero Thorakpa Cherolamana Pungdoragli Cherona Sinamakata Ripati Wapamasi India Amadi Masigi Tungin Basingda Sandopa Aramba Propaganda ni Amadi Wishia Amadi Prithivida Ladiba Miamda Chamanaba Pohanaba Honabade Hairi
Ngarang ahing nongyay matung pung taranitoy makairam tabada Kangpopi District ke Kaithalmambe Police Station ke manung channel leiba Ibijang Village da kuki militant singna midday kholda landana ba hona bada makhoi % pau phauna tabadagi kuki militant singna kaplakpa nongmai gulina kuki ama pandune siri leikidraba mioi adugi mameng thangjangam haukip sahi kuntrani pan apokpa hengkhogin haukip kawi Thangsi village dagine haidi pawasina haidi badi kuki militant singaduna maite khul tamna landana bahuna bada hana lumduna leramba kuki militant singadu maite khul ngakpa oirapai ningduna nongmai kapsilak pada makoi masen paw phongna dabadagi kuki macha adu nongmai na panduna lekhidabani haidi Uttarakhand da sakaliba taninge saruk khara kintharakuna madugi manungdagi tholakpa yadaduna numit taratare ni leruraba sirmin niphumathogi hasangi phibam section na yangsan mamatau tari hairi akai etoi marakta rescuer singna drill hutna makoina leriba mapham yobu ngamduna sinmishing adu puthorakre makoina tane manungda leringa da rescue team na apikpa pipe season aduna chana thangna ba amade oxygen piduna sinmishing aduda piduna lakibane Taninge mapanda ngaituna leriba ambulance na sinmishing aduda hospital da puraklaka Specialist Dr. Singna Yankee Standard Chalaba National Institute of Mental Health and Neurosciences ke Dr. Dinakarana Haikibada Sinmi Singh aduke mental conditions sing tha kharadi phasana yangsan biba changkhegani mental disorder asi sinmi punang magta thokam dabasu yai haina Dr. Dinakarana makhata ke Tanimanungta leringai da makhoi masenda wari sanaduna lainaba yoga amade light exercise tauna basu sinmi singa da official singna haiduna lakibani makhoi gi hasangi phibam sing yamdrabada chahi amade changnaina check tawgani hanesu Dr. Dinakarana haikhe hausegaroi bada maroi ba pau amane pizari State level 31st National Children Science Congress 2023 ngasi loisangkhre Matam khara pau phongba leplurabagi tungda ngasidege phongba haukhre Amasung class 4 kaktamak tamliba maheroi mapanna sel khainatuna mamanabage track suit leituna mateng pangkhre Image PAODAM ngasige de matang sida loichare meng tabiri basungbu amuka hanakurumsari